ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯈꯟꯕꯒ ꯂꯣꯏꯅꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯎꯪꯈꯠꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯂꯝꯕꯤ ꯑꯁꯤ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯨꯀꯤ ꯁꯤꯡꯍꯧ ꯎꯅꯩ ꯍꯥꯏꯗꯨꯅ ꯆꯩꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜ ꯁ꯭ꯃꯥꯔꯠ ꯁꯤꯇꯤ ꯂꯤꯃꯤꯇꯦꯗꯅ ꯁꯤꯟꯗꯨꯅ ꯅꯥꯒꯥꯃꯄꯥꯜꯗ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯒꯠꯂꯤꯕ ꯃꯦꯀꯥꯅꯤꯁ ꯔꯣꯇꯔꯤ ꯄꯥꯔꯀꯤꯡ ꯃꯩꯈꯨꯝ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏ ꯀꯤꯁꯟ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯦꯠ ꯀꯨꯃꯥꯔ ꯒꯣꯜꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁꯥꯟꯇꯤ ꯂꯩꯇꯕ ꯂꯩꯕꯥꯛ ꯑꯃꯗ ꯆꯥꯎꯈꯠꯄꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯑꯗ ꯑꯩꯈꯣꯏꯒꯤꯁꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯆꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯄꯥꯔꯁꯦꯟꯇꯦꯖ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯑꯃꯗꯤ ꯀꯨꯀꯤ ꯋꯥꯔꯤ ꯁꯥꯕ ꯆꯠꯂꯨꯁꯨ ꯍꯦꯛ ꯐꯦꯁꯕꯨꯛꯁꯤꯗ ꯆꯩꯕꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯀꯨꯀꯤ ꯋꯥꯔꯤ ꯁꯥꯕ ꯆꯠꯂꯦꯅ꯫ ꯋꯥꯔꯤ ꯁꯥꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯐꯥꯎꯕ ꯌꯥꯗꯣꯏꯅꯣꯕ? ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯨꯔꯦ, ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯅꯁꯤ, ꯈꯟꯅꯔꯒ ꯂꯩꯔꯗꯤ ꯅꯣꯏꯁꯨ ꯆꯥꯎꯈꯠꯂꯣꯏ ꯑꯩꯈꯣꯏꯁꯨ ꯆꯥꯎꯈꯠꯂꯣꯏ ꯍꯥꯏꯅ ꯋꯥꯔꯤꯁꯦ ꯇꯞꯅ ꯁꯥꯟꯅꯔꯀꯥꯟꯗ ꯂꯝꯕꯤꯁꯦ ꯐꯥꯎꯕ ꯉꯁꯤ ꯌꯥꯔꯛꯏꯅꯦꯕꯀꯣ꯫ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ, ꯍꯥꯏꯗꯤ ꯑꯐꯕ ꯇꯧꯔꯒꯗꯤ ꯐꯩ ꯍꯥꯏꯕ ꯉꯝꯕ, ꯑꯁꯣꯏꯕꯗꯨꯅ ꯁꯣꯏ ꯍꯥꯏꯕ ꯉꯝꯕ, ꯑꯅꯤꯃꯛ ꯍꯥꯏꯗꯤ ꯖꯖꯃꯦꯟ ꯇꯧꯔꯒ ꯆꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡꯅ ꯍꯦꯜꯍꯜꯂꯒꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖꯁꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯈꯔ